Irang asina maram oiduna Kangpokpi district ta Hangliba relief camp sing da Leiriba Inmate sing makoi gi khul sing da atuba matam da handuna hanagum yamna ingna chikna leiba pami makoi gi atopa demand atei leite makoi na pamliba si masa gi yumda hanjinduna santi oina leiduna makataba attack sing chatharakta ba haibasini haina DIG CRPF Manis Kumar Chachana relief camp chatpagi khongchat amada phongdokre